award fanglaba MDZia ulak usamna BP nungsang pukta gastric kaba tang sikpa sinus tonsil asthma khwang naba singli nauri sonthaba khongya saba nupi goiba laina sing layengzari ba mafam mari thokna thamjari ahanbada Kekruvila North AOC opposite Kekrupata ayuk pung 10 dagina numidang wairam pung 5 fawba layengzari Anisubada mayang Imphal Konsak Bazarda ayuk pung 6 tagi ayuk pung 4 fawba layengzari ahum subadana Yaripok Bamo Laikai Kabarstan Rota yumsakisa numit amadi thangza numit khudingi ayuk pung 10 dagina nungthil pung 3 fawba layengzari mari subada All Bazar Zomi Colony Sisipur da layengzari hena kupamarol khangbining basingna call tawbirau 8414 825323 amuka hana 8414 825323 Break matung tabi ba khuding makpu amuka hana taram nokchari Haujik tabi basi 91.2 MHz sandokchari ba Diamond Radio Channel gi ani suba thoram paring ni pungpham asimak da haujik puduna lakchari tabi ning bisagi thoram da Manipuri se sing adong with mak sandoktuna tahan jagani live phone program thoram asida sizna ga da ba khoi studio gi number 7630944377 thoram sida tabi bu khuding makpu Sanjit Saikhom na taram nok suba galoinana Kuramjari. Loinana ngasigi thoromasigi ahan bakol lokachari. Hello. Hello. Good evening. Good evening, sir. Taram nokchari minglay from Highview. Lambing cha po dagi sokha ba mongdi saya. Saya kaisi tasik Highview. Kichi dagi kichi film dagi iska pusparani satpa awa ba ini to bode ta ta sa. Awa ba hingi haina sai hoba dena samadi pusparani puna sangmina beisai do soidana tahan jage kari tawbiramu na hojik sibu chai sing una birabro. Sak thongjaramani sar phone try tawjaka. Phone try tawjarakpani ahan boina fangi kari fawi ahan boina fangbusibo. Low suraga karakpagi wa kanjida phone thongna jam harawe sa. Hoi ngasai ga yam wana pangal gi awaba haitare low surubagi awabado khajiktang oirebasu khoidabi ba isai aduga thorom sida sarugi yabi bagi nungai basina loina makokpi ba oiro haibasima Diamond Radio dagi thamjage ko. Adudi warabani na ahaw binsang amasabi yu machi oigada ba haitare ko kana tamina gani maramapang happy gadra akoi lawli minaba ising indom tadi ta hasara ke ko happy ini bitombi indom sabramo indom zabi mota indom takunje mabuina sa indom sabama indom sandalendi Cipriya Cipinisori adagi isebem dikta thaba akon gai tamina derge sa yam nungai jai ado hangjaning mama dileiri ado law suba chatpa matam sidaida marks upi bro sa ko je aham ba ko ye masu pe duga sinitaja su pui ba ko sa hoi aduga koi laptang tawraga social distance ga phajana koi SOP ga hona jai sa su da dia da me matam ni na ko mani season nai ba thabak oibani na masi su matam chana so ho jogadi sanitizer du kapthoga phion chan sudoga koi phajana se thana taw jai sa aduga thabak suringe manung haitare madudasu dumu social distancing ngakna marks upiraga haitare isagi safety gini family gi safety gini ko tongan ba ko yum loan nari basing dagi natragana laikai du dagi sumina badi yaw duine ba tawba tabu lawuk ta pun badi mark akhoi gi corona virus launa di habadi leitabani na maduda su muktang section biu habase matham jari yam nungai je isai se matem tang saksiro tenamda hajauge hai biu akoi hujik law su kan da top khangda badi yaw de akoi gi lakai manung gi khangna bajing je phadana akoi masem madum pun chae yam nungai je adu su section na chat piu aduga law hojik yam wan hona biri bisisu mai pangna pothok leina puthok piu habase masu thamjage funny ado matam jigi thabuk chiga isai duga chana ba sum mayam na khanje na sum har ko jo thanja ini sa yam na chana ga da isai ni koi gi hijam irabon lamyan irabon ibiram ba haitare ado nau na mu ithokpani isai se koi gi rajen yengkokpam na matem tang saktok sidana duga khudol tamjarage ayung nung di lawling ora gi sai chatwa ji sa nong ju su bani na ko ji nong ju so koi matem sakta ga wa ka boina awaba ai
ꯏꯆꯦ ꯃꯈꯥ ꯇꯥꯕꯗꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯩꯁꯛꯄꯗꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯐꯤꯐꯔꯦ ꯍꯤꯡꯅꯕ ꯊꯤꯕꯗ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯊꯤꯔꯨꯒꯅꯤ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯃꯩꯊꯣꯡꯗ ꯂꯣꯏꯅꯅ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯂꯧꯔꯥꯡ ꯁꯨꯔꯤꯕ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯨ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯂꯦ ꯅꯨꯃꯤꯠ ꯑꯃ ꯆꯠꯈꯔꯦ ꯁꯝꯂꯥꯡ ꯄꯨꯟꯁꯤꯜꯂꯣ ꯗꯦꯕꯤ ꯁꯝꯂꯥꯡ ꯄꯨꯟꯁꯤꯜꯂꯣ ꯗꯦꯕꯤ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯣꯛꯄꯤꯔꯛꯂꯨ ꯄꯂꯦꯝ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯣꯛꯄꯤꯔꯛꯂꯨ ꯄꯂꯦꯝ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯑꯈꯥꯡ ꯀꯟꯕꯒꯤ ꯐꯤꯖꯦꯠꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯕꯤꯔꯣ ꯅꯄꯥꯔꯤ ꯅꯃꯣꯁꯤꯡꯁꯦ ꯁꯤꯟꯗꯝ ꯁꯤꯟꯊꯥ ꯈꯪꯗꯔꯦ ꯁꯤꯟꯗꯝ ꯁꯤꯟꯊꯥ ꯈꯪꯗꯔꯦ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯣꯛꯇꯨꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯏꯁꯩ ꯑꯁꯤ ꯊꯧꯀꯤꯗꯒꯤ ꯀꯤꯁꯤ ꯐꯤꯜꯝꯁꯇꯒꯤ ꯗꯦꯅꯦꯁ ꯁꯔꯃ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯍꯨꯏꯗ꯭ꯔꯣꯝ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯔꯥꯖꯦꯟ ꯌꯦꯡꯀꯣꯛꯄꯝꯅ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯒꯣꯄꯤ ꯀꯣꯛꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯒꯨꯗ ꯏꯚꯅꯤꯡ ꯏꯆꯦ ꯑꯝꯇ ꯈꯟꯖꯒꯦ ꯁꯥꯔ ꯈꯟꯕꯤꯌꯨ ꯀꯔꯤ ꯏꯁꯩ ꯇꯥꯁꯤꯒꯦ ꯁꯤꯡꯒꯔ ꯁꯗꯥꯅꯟꯗꯅ ꯁꯛꯄ ꯎꯝ ꯄꯨꯡꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯂꯩꯇꯦ ꯌꯥꯎꯔꯨꯗꯦ ꯀꯅꯥꯗ ꯂꯣꯏꯅ ꯇꯧꯕꯗꯣ ꯁꯥꯔ ꯑꯗꯨꯝꯕ ꯍꯣꯏ ꯇꯥꯖꯒꯦ ꯍꯣꯏ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯀꯥꯟ ꯂꯦꯞꯈ꯭ꯔꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯁꯛꯑꯝꯗꯕꯁꯦ ꯀꯩꯒꯤꯅꯣ ꯁꯤꯡꯒꯔ ꯏꯁꯩꯁꯦ ꯁꯥꯔ ꯄꯥꯝꯗꯤ ꯄꯥꯝꯕ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅ ꯏꯁꯩꯁꯦ ꯁꯛꯅꯤꯡꯕꯗꯤ ꯐꯥꯎꯖꯕ ꯇꯥꯟꯖꯥ ꯆꯥꯈꯤꯗꯕ ꯑꯗꯨꯝꯇ ꯇꯥꯖꯒꯦ ꯁꯥꯔ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯂꯧꯊꯣꯛꯐꯝꯗꯒꯤ ꯍꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯝꯕ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯀꯣꯜ ꯐꯪꯕꯤꯕ꯭ꯔꯣ ꯃꯤꯡꯁꯤꯕꯨ ꯑꯩꯒꯤ ꯊꯦꯡꯅꯖꯕꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯑꯩ ꯅꯍꯥꯟꯒꯩ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯈꯛꯇꯅꯤ ꯐꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯕꯨ ꯅꯨꯡꯗꯥꯡꯒꯤ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯤꯗ ꯂꯣꯛꯗꯥꯎꯟ ꯃꯇꯝꯅꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯏꯔꯩ ꯂꯩꯇꯕꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯨꯕꯩꯗꯤ ꯄ꯭ꯔꯟ ꯄꯥꯏꯔꯒꯗꯤ ꯁꯨꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯨꯝ ꯇꯧꯕ ꯌꯥꯕ ꯌꯨꯝꯗ ꯂꯩꯅ ꯂꯩꯅꯀꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯇꯥꯁꯤꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯞꯄꯤꯒꯗ꯭ꯔꯣ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯒ ꯑꯩ ꯅꯨꯄꯤ ꯑꯁꯥꯒ ꯄꯨꯂꯞ ꯇꯥꯃꯤꯟꯅꯁꯦ ꯐꯅꯤ ꯏꯁꯩꯁꯨ ꯃꯇꯦꯛ ꯑꯃ ꯉꯪꯕꯤꯔꯦ ꯑꯗꯨꯗꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦꯀꯣ ꯑꯣ
sir. Taminasi Hamom Sadanandagi Khonjelda Thungnade haibagi. Hello. Good evening. Sir. Taram nuk chari ming le from hai bi wisagi. Hari so Martin tigi malam na. Malem lai ma kari sai ta sige. Sir kai sam thong ni da tau doi se ta jage.
kai sam thong ni da kai sha pa lambi da koi in tarudra ba chahi mari manga taram do mandre ngasi muk ta ba phang dore khalak ba de hai tare kana kana ta sige maru mapang hap kadro Imana bikapta happy Sokpegi Victoria Manda Langle duko diamond thara na tabi bapna makadam taja diamond thawai ona tabiri ba sing puna tamina jage habire yam nungai jai addo matem tang saksidana maten tangja ngang biu kai sam thong ni da kai sam palam ni da une si hai raga gayam dewa ni da tajro sunjar taga chari makha tarak pasidi w vidyamani gi khonjal dagi tamina si isege sereng ba tamanau adugo serang bana kokobi madi tamanau ani makpuna serang mina bisai ni tamina si thank you sir Sige pakushi asai thong yam chemnida kai sham thonida kai sa paran beda una si hakiba garam da wanida balle singre yare garam da wanida yam to ke do no makam ni ha sinina lamdam sikha mad war sara hel chadat le ai suwai nang suwai Hello. Hello. Tarang nokchari kari sai tasik have you? ra se ra hom sakpa ma bo mutang wo khana di din ta jai ma bo muktang uba phangladi gan che hoba kudol tam jage kana kana tasige ming muktan have you isagi laifam so have you ten tha dagi urmila ko ten tha dagi urmila kana kana tamina gani maruma pang hapkodro
ꯑꯩꯈꯣꯏꯒꯤ ꯃꯃꯥꯅꯦ ꯕꯕꯥꯅꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯁꯨꯖꯤꯇ꯭ꯔꯥꯒ ꯕꯟꯗꯅꯥꯒ ꯏꯅꯥꯎꯅꯨꯄꯥ ꯃꯥꯂꯦꯝꯉꯥꯟꯕꯒ ꯇꯥꯃꯤꯟꯅꯖꯔꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯥꯎ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯀꯔꯤ ꯐꯥꯎꯏ, ꯄꯥꯈꯠꯇꯕ꯭ꯔꯣ? ꯃꯤꯗꯤ ꯌꯥꯝ ꯄꯥꯈꯠꯅꯩꯗ. ꯑꯥꯎ ꯌꯥꯝ ꯀꯝꯂꯥꯀꯁꯤ ꯅꯤꯛꯇꯕ ꯖꯥꯠꯂꯁꯤꯅ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯕꯤꯕ ꯑꯁꯤꯗ ꯍꯪꯖꯕꯅꯤ, ꯃꯃꯥꯡꯗꯁꯨ ꯇꯥꯖꯗꯕꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯣ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯎꯕꯤꯔꯛꯄꯅꯤ ꯍꯥꯏ. ꯑꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯈꯥ ꯇꯥꯕꯗ ꯐꯪꯅꯤ ꯐꯪꯉꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯃꯇꯦꯛꯇ ꯉꯪꯊꯣꯛꯍꯧꯖꯔꯣ ꯏꯁꯩꯁꯦ. ꯃꯊꯪꯗꯤ ꯑꯩꯅ ꯇꯧꯔꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯩ ꯉꯪꯕꯤꯗ꯭ꯔꯕꯅꯤꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯔꯥꯁ ꯑꯦꯂꯥꯡꯉꯣꯝꯒꯤ ꯈꯣꯟꯖꯦꯜꯗ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. Thank you. Welcome. ꯇꯥꯏꯕꯪꯗꯁꯨ ꯂꯣꯠꯈ꯭ꯔꯕ ꯃꯥꯅꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ. ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯃꯥꯕꯨ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯃꯤ ꯁꯥꯃꯤ ꯎꯍꯜꯂꯤꯕ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯃꯪꯂꯥꯟꯁꯤꯡꯅ ꯀꯔꯦꯝꯅꯕꯤꯔꯤ ꯑꯩꯕꯨ ꯇꯠꯇꯅ. ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪ ꯂꯩꯔꯝꯃꯤ ꯌꯦꯡꯂꯨ ꯄꯣꯠꯁꯛ ꯈꯨꯗꯤꯡꯗ ꯅꯪꯇꯕꯨ ꯎꯏ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪ ꯂꯩꯔꯝꯃꯤ ꯌꯦꯡꯂꯨ ꯄꯣꯠꯁꯛ ꯈꯨꯗꯤꯡꯗ ꯅꯪꯇꯕꯨ harawa mikup khudingda nangbu ningsingi awawa mikup khudingda nangbu rani harawa mikup khudingda nangbu ningsingi awawa mikup khudingda nangbu rani mami sami uhaliba saktamduna aibu kaubagum tauri oithokrava manglansingna karemnabiri aibu tatana. Kuire udava magi saktamda mapau tadava yamna kuire magi manglanda fauva laktrava mani taibangdasu lotkrava mani mahava mukta uva fanglabadi
ꯄꯨꯟꯁꯤꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ Hello. Good evening. Good morning, sir. Taram nukchari. Tabi ning misagi thorom ne haibiyo. Sarai James na sapa may disog na taklaba tabodo do tajage. Matam misay do. Soidana tahanjagi minglay fam haibiyo isagi. Sarai kung paano tubong ni kay jagi meron siya manandi. Sige thorom sida sarog yabi ba haubaday or pirak pro. Ole. Tangkai chap chana chalaga hanjadu fange. Yam nungai. Sai singo na biro bro hojig sibo. Sara. Kari mathal chabirage. Hindi miron ba ma kang homa daga tunapi ma tawri. Yam haure do diko lockdown manung sida. Adudi ahau injang usare duga fajabi sei masu khanbire yam nungai jai maru mapang de habi gadra. Maru mapang jai ko imong manung Sunanda Eliza Edison aduga Damta meme kamba kongpan na YouTube brashing dalay diliba gitarani ade natri rapis aduga Ben Keronjit Umarani Bishojit kayak tagi bojendo madisita Romian Maitay eko sita zara gesa live streaming the library ba tai so hai ping pandra so hai bira munata di mukhan na raktor ai now you have to get hoi hoi hai badi atai su puna tamina se gaina hairak taga dein hai dui ni the library ba mayam punna tajara ge yam nungai jai adudi khodol tamjaba matam dadi radio da tari ba app ta tari ba khuding mak punna tamina na bagi damagi se khodol tamjage hai gurjam james ki konjel da sanatoning thaujana siding bi sai khodol tamjari tamina se. Thank you, sir. Welcome, welcome. Nangna inata latuna Nangna inata latuna Lotna kapage kare maram Mairi thopna chaklava Amoy Mairi thopna Nashina karigi Ongjin mayada Mungairani kanduna sakraga Nashina karigi Ongjin mayada Chinthari bapira Taito na Chigaira bapardagi Marunda Chinthari bapira Taito na Chigaira bapardagi Marunda Tumin yang bagi kari marum Mairi thopna chaklava Amoy Mairi thopna
नुंतिगी लाक्तुना मैचा खांगना लेलिबा पुंशिसे येंगला खोपेना नुंतिगी लाक्तुना मैचा खांगना लेलिबा पुंशिसे Nakidaba kuire karam leli Angjaningna hanna yenu bada Nakidaba kuire karam leli Angjaningna hanna yenu bada Ningamda chakhiba kare marum Mere thona Shaklaba Amoy Nakuthatna Hello. Hello. Good evening. Good evening. Hi Biu, kari say tasige. Nihat Langi Somi Kumar Sakpa. Nang na migi o kibada. I just started again. Mayek kaw kriro. Mayek to kaw bikri braba. Ado. Ngasi na hanwa pangbibo ko. Mingle pam hai biu. Hanwa pangbibo. Ha? Hanwa pangbiba isagi mingle pam mayek sena takpiu. O thawala thokam digi asa ko. Asigi thorom sita ahan boy na pangbi na hai biba se yam nungai jai khoi gi families tigi anoba a family member ama changsan birakle na logzare ko ado ot padi dum opiram do mali ko adum try ge dum tau ga ta phang phang da ngasina laiba pha ba ha dragon aduna call phang daba thorom da su saruk yaba phang daba miui lising kaya la kaya yauri habasina masi khanjaba da ge ha tare khoina su yamna respect leina mayam da respect amaga loina akhoi thorom sing se dum sandok chari bani na thamjage ado hojikti kari kari tawbiram bano namidagi matam sida phone sum ot pirambra try sim toga phamungda sum phone try sim ton ba ta le ado phone su phange yam harawring asidi ko harawring asida nupi na sa gadi kamai sakane se tathok si matiam thang sak pa ya gadro pakhat pani na ngamaroi habiribra mathang doi na kan fani mathang su soidana fangboi biu ngasi gonadi Thingbai jim Swaran Kumarna Saireng Bamadi R.K. Birendra Jina Sairang Bisheni Lokachari Visay si Wenam Swami Kumar ki Khonjal da Hinghat Films dagi Punatamina si Kudol Tamjari Nangnamigi oikibada Nangnamigi oikibada Aidi nangbu yengba ngamhoroi Aina migi oikibadadi Aina migi oikibadadi Nangdi aibu yengba ngamhoga dara Nangdi aibu yengba ngamhoga dara Sida laitre nangondagi henbi aigi image sida aigi thamoi sida malem sida laitre nangondagi henbi aigi image sida aigi thamoi sida Sutai bangsu nang ta
ꯈꯟꯖꯔꯤ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ Adom no jikta vi basi 91.2 MHz sandokchariba Diamond Radio channel asigi tabining bi se ki thorom da live phone in program wi thorom ni thorom asigi marakta na hojik atenu break amatang lominasi Napi hidak silver gold napi hidak sizinabana hauraba napi sing mapung phana hatok pangami napi matol chongba hanthali silver gold matam chana sizinabana napi hawbagi chang amadi habeng bagi khulang hanthali pamdaba napi sing matol chonglaba amasung mana amadagi ahom suba matamda sizinabiyu silver gold sizinaba matamda pamdaba napi sing ising na thumjin hanbiganu leibakta inil di matik chana lehanbigadabani phangpham farmer development center khurai thangjam laikai opposite lining thau awangba amadi kilhadida yonpham dukan sing Nungairaba pausel Chayol ama chupna lemna angang singi heart surgery came ama Sky Hospital da lagliba September gi tang 15 dagi 15 fawba pangthok sagadauri UK the best over healing little hearts Manipur Heart Foundation amadi Sky Hospital na punna khusam naraga pangthok saba kemni kem asigi registration tawbusu hojare operation gi masing asi akang naba oibana hana registration tawbiduna sit kanbi ho kem asigi oina OPD heart screening free oigani registration tawbinana bagi damak aikhogi contact number 8415 934236 amuktang gahana 8415 934236 number sida contact tawbiyo Hello sir matam ise anta tajege matam isai haibiu mayak haibiu karam isai oibirabano Onam Sami Kumar Sapa Kuman Kambana Haki Toba Taminasi Dong Tompam Mongol Jogi Mayek Tako Do Mingley from Habi Usagi I pompa taki lesson na chendi Lesram lan chenbi Kana taka ni manumapang happy gadro Diamond Radio tabiri ba manga puno tajere Porompata di karam bagi medium da tabiri haibadi YouTube ta tabibra app ta tabibra natragana kamai tawge Radio do sa radio da suta ba phange boko aduna khoigi thorom saruk yabadi kamai tawi mamang su dumuk saruk yabibra ngasi na han boibira bro mamang do saruk yajagre mamang su saruk yajakre mingse yam toina tajada banina kangjada bai tare yam nungai je ado maru pang happy gadra khoi pulap tamina ge haire ko adudi isai matem dak sakche duga du khodol tamjarage Pakat pamali phone je isai ngang view haibasida thambi khre isai khanbiram ba khudol tamjage khuman khambana hakti nongthomba mongol jawgi mayekta oinam Swami Kumar na sakpi sei haitare tamina se Kuman khambana hakti Kuman
खम्बना हाप्ती लाइबा खैदको ओन्थोक्नसु लाइरा मकोक्ता पोक्लसु नुंसीबगी लानफंगददी पजेंग फिराल पाइखिदो नुंसी पन्थुम यौखिदो खुमल खम्बना हाप्ती खम्बना हाप्ती अदुबु आइगी सानबिदी पुक्से लेप्तबी ओइरम्बना थमोइदा मैसा पिरमलागा सख्रे हो सख्रे आइबो थादो दुना कनागी मकादा सख्रे हो सख्रे सख्रे हो सख्रे हेलो सर गुड इवनिंग मिंग लेफम हाइबियो इसागी सर अयहाक सिंगमे मुखांगलमदगी रंजना हिजमनि सर मैडम रंजना ngasi gi thorom sira saruk ya biba kari sei tasige सर खिदिमेम बिचेश्वरीना सकपा लाइबक्ता थुंनाव तलमद्रब नंगबु नोमतंगि लाउने मंगलान दा हाइना तवै इसे तालगे सर mayek chi phajana ningjang birame soidna tamina sei kana kana tasige सर ngasi YouTube live stream de laibiriba mar khudimaka radio set tabiriba mayam adum tajage sir fani ado hojikti kari kari tawbiram ba numidangi matam sida सर प्राइसिंग दा तो सम तवं खंगदबना सर की प्रोग्राम से प्राइसिंग तवदरमबने ngara second dose की वैक्सीन कावे हक्का सम नुंगाइतेना अदा हौजिकती कमाई तवी इसाजे लाइ हौग लाकप्रो नत्रगना लाइ हौगी तवदो सर इसासे हम संदबा हाय तारे संदबा से खरदी वाबनी दुगा लाइ हौ लाकपसु यावी आई इसामकी ओइनदी फेवर लाकी लाइ हौ लाई हाय तारे को फर्स्ट डोज जी सर कई गुमा तवगी देबा तगी सेकेंड डोज जी हंदा इसासे हम संदबा वन सिदी कंपल्सरी दुम नानी अदो नाद्रगदी अदो वैक्सीन दुगी याम इफेक्टिव ओइदे अना सो हाइबा लई अदो कसिगी कितंग अखोइदा नारक बखोत प यावबसे कोइ खुदम ओइना खोइ अंगांगी था तरुकी मापन गिदा काप लईदना को अदुगी मतम अंगां से कंपल्सरी नाबनेबा अदुगा चमाने अखोइदा काप मतम दसु वैक्सीन ने कापि बसे अदना मसिगी सम मागी साइड इफेक्ट न मरम ओइरगा कितंग दि अखोइदा नमी मरी नि मंगा नि खर नुंगाइ रोय अदुना अखोइगी मागी लईरी अखोइ प्रिकॉशन हाइ तारे को सेक्शन थोरंग डॉक्टर सिंह ना कोइ अरुम थांगबी दबा
ꯑꯗꯒꯤ ꯑꯃꯨꯛ ꯑꯁꯤꯟꯕ ꯆꯥꯕꯤꯗꯕ ꯑꯄꯨꯝ ꯑꯁꯥ ꯆꯥꯗꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯉꯥꯡꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯗꯣꯁ ꯀꯥꯞꯄꯤꯈꯤꯕꯒꯤꯗꯃꯛ ꯌꯥꯝ ꯊꯥꯒꯠꯆꯔꯤꯅ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄ ꯌꯥꯔꯗ꯭ꯔꯥ ꯌꯥꯖꯔꯦ ꯁꯥꯔ ꯃꯀꯣꯛ ꯐꯅꯤ ꯑꯃ ꯐꯅꯤ ꯈꯣꯡꯖꯔꯝꯒꯦ ꯁꯛꯄꯤꯌꯨ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯅꯪꯕꯨ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯎꯅꯤ ꯃꯪꯂꯥꯟꯗ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯌꯦꯡꯖꯒꯦꯅꯦ ꯁꯥꯔ ꯃꯈꯥ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯉꯪꯕꯤꯌꯨ ꯍꯥꯏꯗꯧꯁꯤ ꯀꯤꯔꯕꯅꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯀꯣ ꯁꯛꯅꯤꯡꯂꯒ ꯑꯩꯈꯣꯏꯅ ꯍꯪꯍꯧꯗ꯭ꯔꯒ ꯁꯛꯍꯧꯗꯕꯁꯨ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯨꯔꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯀꯣꯜ ꯊꯝꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯣꯏꯁꯤꯔꯅ ꯈꯜꯂꯨꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯛꯇꯅ ꯃꯇꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯁꯦꯁꯣꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯕꯦꯔꯦꯟ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯁꯩꯔꯦꯡꯕꯤ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯅꯪꯕꯨ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯎꯅꯤ ꯃꯪꯂꯥꯟꯗ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ
Sandoktuno tahanjriba thauram asigi ngasigi aroiba caller lokachari. Hello. Hello. Good evening. Hello. Taram nokchari minglay from haibiyo ngasigi aroiba caller. Hello, Patu de Mandoleka and the Kari say tasige. Nansu, Nangi Tanga, Chimbana to the 2000. Nang ay gitangang chimbal haibaram do malida. Hoy hoy tamina si kana tasige marumo pang happy ka draw. Hayo Pawan, the Key Nandi. Until Hayo Patu de Manto Mamang, the Key, the country, Yetawaga, Diamond Tali, but nothing like a ton. Ado jiglo total lockdown manung sibu kamay taw birige kamay na matam len birige lawsing chatpi brak kamay tawi. Low Ado lawgi phibam di kamay taw kre ising yam wana bodo handak tinung ni sidi nong su khara chure. Ando ko ayo ko indi to na wa de do akang mo fam de lai ka khang kumba ka kumba ka lefan khara di ka wa ne ando tai bi nai na ta. Hoy ado hojik che mamang gi matam daga di law phanam chak wang laba matam ni haijari buko ado handak ki di ado mamang chahi su tawi isingi awa base chahi khuding hadak chahi thangna na ani ahum si thengna hun bagi haitare masina su pothok sidum khara hantha bajani aduna ngasi ngarang nong phajana churok pasida ngasai lambi da chatpa haitare law lingdana khotana law gi thapok si phajana chathabiram yam nungai ubada adana yang hangna hojik khoi July yauro base phawbada ihang hangna ikang kang naga leibado yam nungai ta bai tare ujabada adu mafam duna yaraktragadi lau ba yaraktragadi pothok ta yam mangja duin haijari ba khoi gi hairo khangna tana topa leiribe area singi sune ko haijari ba se yam nungai aduna hojik isai khudol tamjage nangsu mongni films dagi maibam rosibina na sakpa kemona sereng mamadi toma thangjamna serang bi sei tamina sei. Ai ghi ta ngang lam chin bal na
संदोक्तुना ताहांजरिबा थरोमसिगी अरोइबे सेयोना खुदल तमजख्रिबे इसै नंगसु मौंगनि फिल्म्स दगी माइबम रोसिबिनागी खंजलदा केमोना सेरेंगबा मदि तोमा थांगजमना सेरांग बिसे असि ताहांजखिबगा लोइदना ngasi damak de atong damak sandok chariba thoram tabining bise ki thoram da live phone in program thoram asi matang asi da lotion janabagi tanja lugjari aduga koi comment marak ta ge hatare oja nong thoma mangol jaw maitei hojik ta sigi mamang da khanbiram ba isai ama sharing bi khibaduna habirai online radio haiba app asigi khuthang dagi koi gi radio se phajana taba phangjare diamond radio thagat chari habire khusem ne sponsor to ba koi gi app ado sejana biraga thak koi gi taba phangena habirak pase yam nungai je oja nungai na tabiu signal phangdaba mafam sing de sidai da koi gi hosti internet ki matam nina sung soi soidana damak taba ngamna bu hona biu na thamjage aduga koi gi signal se senghaningi aduga sana chalhaningi gaina koina ekta chatpai chalhan ba yadaba tanja haitari koina sarkar na piri ba magi signal sigi distance haibam su lady sidagi hena koina cross to ba yade sarkar na piri ba limit sidagi hendok pa yadaba sin maram moiraga arapa mafam sing sidida yauba ngamdaba khudong chadaba khara leidi adubu matam gi ahongbani adu matam na olakpagi makhapo na honglakpagi makhapo na our radio signal web sisu upgrade to biraga kara hena sana thaba yana nabagi khudong chabada lakpa taragadi pumnamaki nungai bo oigadori bani matam dusu lakpo oisinu na thamjage aduga adu laktringai tanja sidadi sigi chawkhatpagi khongjel sidai the internet ki juk oibanina loina maktaba fangnana bagi damak youtube ki khuthang aduga khuchem app habidi manipur radio app haitare aduga muk akashbani ki app hairiba sing ase sizna biraga hairiba sandokchariba thorum sing sidagi kana ba lowbiu support to biu adongi damak matam pumbada diamond radio on lepchage habasima amukha na thamjari wai siga loina ngasigi thorum si matang sida lotion jana bagi tanja logjage phone to biraktuna thorum mapung phan bi ki besing adom yaudragadi thorom se mapung phaya ba haibado oithokpa natte aduga tabiriba khudimak yaudragasu oithokpa natte mayam pumnamak thaga chaba phongdok jari ngasigi thorom asida adongi thaugal tawjakiba adongi phone call packet chakiba adongi radio program presenter Sanjit Saikho loinaidaba lepnaidaba sokthabanaidaba mathau masak khangbadi matamgi khongchadi hainaido hainaba khakta sunate asengbani matam mahaki khonglei tongina tongan tongana pungpham singdasu makhal mathel gi tharom kaya adongi pukning bu pelhana nabagi damak adombu awa pothaba matamda khajiktang oirabasu mateng oijanabagi damak makhal mathel gi tharom kaya senjan langjaduna adongi damaksu adamak sandoktuna tahanjari tongan ba tharom kaya na haukhrabasu makha taba dalem horiba matam sing asida adongi puning pelhanjanabagi damak makhal mathel gi thoram singsu adumak thamjari khongpham hongbigano chetna lepiu haujik makha tarakpada thamjari ba thoram lokhat chadringai atin ma break matang logjage break asigi matung makha taba thamjari ba thoram damuk hanjanjarake The Private Schools Development Council Thawal District Manipur na khanghanjaba lising ani kunmathoi kunithoi session gi class 11 gi admission gi damak registration haujare Thawal District ki oina makhada pizariba school sing asida adomadom gi icha singbu apambagi matung ina tamhanbiu hairiba school sing adudi The Fancier Higher Secondary School Thawal Okram Wang Mataba Vision Creative School of Science Thawal Okram New Era Higher Secondary School Thawal Okram Wang Mataba Ekmi Higher Secondary School Yairipo Anand
Anandapurna School of Science, Thawal Awang Lekai, Khongjom Standard English Higher Secondary School, Khongjom Shivnagar, Royal Academy, Wangjing Lamding, Galaxy Institute of Science, Lilong, KM Blooming Higher Secondary School, Khangabok, Eastern Star Higher Secondary School, Khangabok, Amasung, New Public Higher Secondary School, Khangabok, Hairiba School Sing Asigi, Akupamaro, School Sing Asigi contact number amadi, Makhoigi website Sing Degi, Khangbiba Yagani, Akaknaba Sit Masingni, Atuba Matamda, School Sing Asida Domadongi Cha Sing Butamhan Biu, Khangan Jariba, L. Saktidhar Singh, General Secretary, the Private Schools Development Council, Thawal District, Manipur. Nungairaba Pausel. The Fancier Higher Secondary School, Thawal gi campus da Medical amadi Engineering tambagi special class sing. Handa ki chaliba session sidagi mahiroi singi mafam da khudong chaba si phanghallagani. School asi Education Department, Government of Manipur nasu second best Science Higher Secondary School gi mingtol su pibirakraba school ni. Hairibe special classing asi I30 group na blended teaching learning tawbiduna. Sungsoi shoidana NEET, JEE amadi IIT exam sing asi fawba ngamdana bagi damak takpi tambigadawri. Class 11 12 tamliba amadi 12 loiraba mahiroi singna atoppa athaba mapum singda chatuna matam manghan bagi mahut. Matam manghandana sel tingdana. Hairiba exam sing asibu sungsoi shoidana phahon bangamdana bagi damak national level subject expert faculties kayana takpi tambigadawriba special class ni. Khudong chaba si Fancier School dagi soidana lawbiu. Thamjaribu khudong chaba singdi scholarship ta 100%, 75%, 50% amadi 25% da meritorious students singi damak laigani. Education loan lawbagi khudong chaba su thamjari. Date of return test na lagliba August ki tang 13 da pangthok sagani. Satok chatsin da khudong chadaba mahiroi singi oina hostel gi khudong chaba amadi transportation gi khudong chaba su thamjari. Akupa marol gi damak school gi website www.fancier.co.in dagi khongbiba yagani. Natragana aikoi gi email fancierschool@gmail.com. Natragana aikoi gi contact number 9862 074363 amadi 9612 501 599. Hairiba number singsida contact tawbiba su yagani. The Fancier Higher Secondary School, the first career-oriented higher secondary school in Manipur. Nungairaba Pausel. Chayol ama chupna lemna angang singi heart surgery came ama Sky Hospital da. Lagliba September gi tang 18 dagi 15 fawba pangthok sagadauri. UK the best over Healing Little Hearts. Manipur Heart Foundation amadi Sky Hospital na punna khusam naraga pangthok saba kemni. Kem asigi registration tawbusu hogjare. Operation gi masing asi akangnaba oibana. Hana registration tawbiduna sit kanbi ho. Kem asigi oina OPD heart screening free oigani. Registration tawbinana bagi damak aikogi contact number 8415 934 236 amuktang gahana 8415 934 236 number sida contact tawbiyo. Kaino ne egi daw sibo tawna tuka sarada. Kumsi sibo kaino mi law sina sugam patri sibo kamdaw doino sibo. Ay. Pani he. Kaidaw rebe ma labuk sida nang ungan lermisina. Khangde da tawrisi handak si law si chupat pate karam tho doino khangde da ai. Adugidi nang karimte hegwaronu. Se haukiba chahida district khudimakta lomi singda changyeng tawduna mai paklaba phagraba hidam leire. Hida. Ai su hakum kapimni mamang sahida phokthokse sumta thajadaba mongde ekta thokpane mi. Kari hidak no. Hojiki matamgi organic ihoga su yamna chanaba si bom haiba vitamin makhal ma leire. Madu oinang ta sijino masibu kapabdi numit humni dagi na tare ni phawbi manungda ahong mo soidana uba phangani. Aine khangbudu haigi ko. Haibiyo. Si bom haiba sibu kapaba mapansu amom ne hena salani maru sangani pambisu masa puholani. Pothok se angak pa phangde hengalani. Madu leiruro adugane nang angta kapagi ngun madu da nang khangdori ko. Adudi kadai da phangi ai su leidaba yadre. Amuktang sizinadun sang yang biu si bom pangpam Thawal Agro Manipur Sagawan Maino Lerag Impal West natragana tilhar hidag yung bradukala mada hektamak pangbigani.
Housing Faugi Maroyo Pausing Pizari. MU के Department of History पुरिबा Professor N Lokendra Bu MU Act लिसिंग अनि मंगागी मखादा चही मंगागी वैना VC वैना थबक पुनन बा Ministry of Education हापग्रे Hayang Meghalaya ke Konung Silongda Numit Nini ki Kongcheta Union Home Minister Amit Shah laktuna awang Nongpok State Singh Chief Minister DCP amasong Chief Secretary Singyapun Mamifam Pangthokadori Amade Haukiba pung kunmari ke manungda Manipur gi oina punna miyoi lising amaga chamri yankhai ni thoi COVID-19 positive oiba thengna ke miyoi tara mangana leina asana maram oiraga laikidrei Kurumzare Times of Manipur ke Manipuri pau mi yang tabiri ba mam pnamapu asapriyana taram nok chere meyam na mapung ba pau pisa dringa imangwena na hausik malem yoina achoba laicharam horiba COVID-19 gani suba web taking athok na ba face mask upa miyoi amaga amaga gi marakta physical distancing thamba yamna toina khutsa seng na hamtok pana chingba ai khoi khodimakna pangthok pagal loina chai tarani pan gi mathakta lairiba mi pung khodimakna manakna pa hospital singda sungsoi soidena chapiduna vaccine kap thopiyo ahan ba dos kap kraba singna ni suba dos kap thopiyo haina tom tv gi mai kai dige miyam da apel tawsari hausik mapung ba pau sing pizari President of the India ki capacity manungda loina na Manipur University ge visitor amoina ngarang thokiba appointment amada University asigi professor amadi head Department of History puriba Professor Naurem Lokendra Bu Manipur University Act lising ani mangagi makhada chahi mangagi oina Vice Chancellor roina thabak punanaba Ministry of Education Department of Higher Education ge Under Secretary Vijay Kumar Thadorpa Cherol man khangalakrai Naurem Lokendra gi thabak tawbagi madam chahi manga suna leitragasu mahak masagi chahi humfutara fawbagi manungda hariba pharmacy paiba yagani hari iramasi gi matangda ngasi tom tv ka khanana unaba mada nauna vc oina haplaklaba Professor Naurem Lokendra na haikibada aten matam dalem horiba exam singa si pangthok na bahonaragani maramasina engkumja lesingani kunma thoi amadi lesingani kunithoi yoina University asina registration gi thabak lokhat pahore karigumba hojek sandorakli balaina laichat haibade COVID-19 asina tangai fadragade Soknagadra natraga sandokloidra haibadudi khanaraga miyamda khangalakani haike aduma puchaliba chahi asi mathang lakadoriba chahi asi ge oinade mahairoi singidama khalaga online class ya dumak chathagigani haibu afam thamlakhe Masai kan to jage akhoi short term measures and long term measures haina ani tongai thamjarage immediate measures the legacy husi akhoi gi parekha toriba online parekha sing se undergraduate ki program PG ki program engineering ki semesters exam medical college ki semester exam mayam sing husi chathari adu masi fazana loisil hanba masai online gi platform se tokba adu offline khasinaraga su tangai padaba sing do parekha se matam chan haidokpa adu loinana Manipur University na ngasi si newspaper dai thengnajare 2021-22 academic program gi tongan ba coursing si admission gi online admission gi online registration gi moi deadline gi loin pire adu masima matam chana successfully akoi gi chatra sing ji da inside and outside the state masigi mingtan na gi masigi process mai successfully complete tong Hayang Meghalaya ki Konung Silongda numit nini ki Kongchikta Union Home Minister Amit Shah laktuna awang Nongpok State Singh Chief Minister DCP amasung Chief Secretary Singyapun Mamifam pangthoktuna State Singh lairiba tongan ba issue sing khanagadori mifam aduda State Singh asiki marakta lairiba ngamkhai chayit nabagi matang law and order amasung COVID-19 ki weriba fibam gi matangda kupna khanagani haina Home Ministry na fongdorokli Silongda laiba North Eastern Space Application Center NESAC ta pangthokadoriba mifam aduda Minister na Regional Space Sciences and Technology Center ge thabak sing suyang singani Makatana Silongda semgatliba cryogenic oxygen plant sangapagaloinana Silong ge Assam Rifles headquarter da sujatkane amaromda Guwahati da pangthokpa thoram amada su saruk yagane
Minister की खोंगचर दुदा Science and Technology and Space के Union Minister Jitendra Singh, Development of the North Eastern Region Donor के Minister Z Kishan Reddy सु लोइनरकने Manipur के वैना सु मिफम दुदा सरुक यारुनबा ngasi nungthel Manipur के Chief Minister and Biren DGP LM Kaute मदे Additional Chief Secretary MH Khan Silong की दमक इम्फाल थादोक्रे Council of Higher Secondary Education Manipur Lauba Higher Secondary Examination Haibade Class 12 ki fal hayeng lauthok laba yana leiri haina website manresult.nic.in da utle Mamang takta Supreme Court ki yathang amagi matungina chatliba thas ge kuntramathoi fawbu ki manungda fal asi lauthok naba khangalakhiba leikrabane hayeng haidok laba yana leiriba fal asida punnamak cham leiba ki manungda class 10 da khwaidagi wangna fangkiba subject ahum dagi mark kuntra Class 11 da fangkiba mark tagi mark kunamade school sing da pangtho kiba class 12 ke examination sing da fangkiba dudagi mark yang khai lauduna haidokadare Haukiba pung kunmari ke manungda Manipur ge waina punamioi lesing amaga chamri yang khai ni thoi COVID-19 positive oi bethengna ke mioi tara mangana laina asina maramoiraga laikidre Hauziki waina state asige positivity rate chada taranipan 10.9 oire ngasi positive oi ke bamioi singadu Tamenglong district gi kuntramari Tengnopal gi tarataret Thaubal gi mautra manga Ukhrul gi taramari Bisnupur district gi chamaga tarataret Chandel gi yankai mathoi Churachandpur gi chamga nifu Imphal East district gi chahum ga tara Imphal West district gi chahum ga mari fu mathoi Jiribam district gi manga Kaching gi mari fu manga Kangpopi gi mapan None gi nipan Senapati district gi taranipani haire Hariba pungfam asida laina asina maram moiraga laikidaba mioi sing adude Bisnupur district gi ahum Churachandpur gi ama Imphal East district gi ani Imphal West gi taret amade Kangpopi district gi ani ni haire DSA Kaching gi Sanglen da laiba testing center asidagi positive oiba mioi sing Kaching gi CIC sing da puna bohanabada sarkar gi laiba ambulance ani asina covid case sing gi sil langduna sin kiba mass testing tawbuda Positive oiba singa thengnari ba transportation ge khudong chadaba kharamakhay kokpangam na ba COVID-19 response fund Kaching ge free taxi service ngasidagi haukre Kaching Municipal Council ge area khakta da mathau tawga ba free taxi service ase DC Kaching di gangmaina CMO Kaching TH Rajen yauna mahaki office mamang da gilam thake Kaching Municipal area da COVID positive oiba mioi singna testing center dege CIC fawba chappada thengnari ba awaba singa sida mateng khara da oirabasu pangnabagi damak COVID-19 response fund Kaching na paikalakliba free taxi service sida donation tobirakiba pukchel chawraba lanai mioi amade lupa lesing humfutara nithoi ya chawba mateng tobirakiba nama North American Manipur Association bu COVID-19 response fund Kaching gi maikai dege thagat pafungdorokle Paugi marthan atin babreng matang lominasi Mutaram nokchari makata pau pizari Yamna tang thokpa thodok amada kumbida ki ningthaujam doste chahi humfo ngarang COVID-19 na laikhidraba tungda ma kyaroi ba mathau mangam pangthoknaba Imphal Municipal Corporation da sinaram laga ma ki loinabi ningthaujam mema chahi yankai nipan yumda hannabagi damak gari wainaba sel yaudabadagi mayumda khongna halakpagi lambida ngarang numidang pung tararom tabda ningthau khong yorakpada chatpangam laktabadagi Bisnupur District COVID-19 Task Force amuku amasong yu COVID ki volunteers singna thengnabadagi ma ki mayum yauhannaba mari leinaba sing local club ki volunteers singda power faunaraba matungda ambulance sama thaurang tobiduna kombida leiba ma ki mayum de yohon krei ningthaujam mema masadi negative oibagi result pairake Task Force asina sel gi mating pangbaga loinana khudaki oina changdraba yadraba polam sing fanganke District Administration amadi District Health Society Noniani na punna sinduna ngase Longmai for Pislanda Outreach COVID-19 mass vaccination drive ama pangthokre drive aduda mioi chamarom vaccine kapke thoramaduda Dr. Jauzen Singh Kamai MO in charge Noni PHC Village Authority Church leader amadi khulgilu chingba sing susargya ke
इंडिया की प्राइम मिनिस्टर नरेंद्र मोदी ने मिपुम खुदिमक कोविड वैक्सीन कापथोक्तुना कोविड-19 लाइचत्तगे अखोई खुदिमक कलहौगदबनी हाइबगी पांदमदा मणिपुर के चीफ मिनिस्टर एन बीरेन की पाउताक मतुंगिना कक्चिंग एसीगे एमएलए मयांगलंबम रामेश्वर की मीटिंग मखादा तोंगान तोंगानबा सोरागी मफमसिंगदा लेप्तना चथरकपा मास वैक्सीनेशन की सरकम ओइना ngasisu सोरा मनिंग लेकाइदा लेबा चिराक इंग्लिश स्कूल दा मास वैक्सीनेशन पांथोक्रे ngasiगे मास वैक्सीनेशन अदुदा एमएलए मयांगलंबम रामेश्वर अमदे सोरा जिला परिषद मेंबर एमडी नजीमुद्दीन याउना हकथेंगना चतुना यंगसिनबगा लोइना वैक्सीन कापा लाखिबा मियाम पुनिंग थवतके लोइना वैक्सीन कापा लाखिबा मियोय अमना एमएलए बु थागत पफोंगदोकपगा लोइना मखाताना लाइकाई लाइकाई योइना वैक्सीनेशन कैंपस से पांगथोकपिना बसु अपील तौके थोंगजू एसी के एमएलए सुवरिबा वर्क्स मिनिस्टर टीएस बिस्वाजितना थोंगजू एसी द लेरिबा मियोय सिंह कोविड हिदा कापथोकपगी सरुकमोइना ngasi SWFC कम्युनिटी हॉल फैजा लाइतोंग द पांगथोक्रे देसी इम्फाल इस अमदे सीएमओ इम्फाल इस का पुल्लगा सिंधुना पांगथोकिबा हिदा कापथोकिबा दुदा वर्क्स मिनिस्टर सुवरिबा टीएस बिस्वाजित चुलाक्तुनी यंगसिंखे हिदा कापथोकिबा दुदा अहानबा दोस के ओइना मियोय चनीगा मरिफुहुमदोय अमदे अनिसुबा दोस के ओइना मियोय चामगा कुनिथोय पुन्ना मियोय चमरीगा मंगारोम द हिदा कापथोके CMO Bisnupur की मीटिंग मखादा ngasi amuku amasung yu COVID की लमजिंग मखादा हांगलिबा Bisnupur District COVID-19 Task Force ना district asigi tongan tongan mafum kayada Task Force asiga chadminariba local Task Force amasung club singa khusamnaduna mass vaccination pangthokre ngasi vaccination campaign pangthokliba mafum singa dude kha posangbam mamang lekai community hall kha posangbam maning lekai community hall Chandrapur Mandab Kwakta PIC na chingbane ngasi vaccination campaign atu da kha posangbam gi oina mioi lising amamok hida kapthokna pandam thamke wangkhem hesida media boykiba social worker kangabam jadumanina ngasi charangpat mayai lekai gi leirak khulak kayada mai thana na bahaiduna halogen light bulb phumphunga se charangpat development organization CDO charangpat mayai lekai gi volunteer singa tengbangkre Charangpat mayai lekai da social worker jadumani na hakthengna na laktuna halogen light bulb singa dubo mateng pangbiram babo apian ba made thagat pafondokladuna CDO Charangpat mayai lekai gi executive member Pritamjit Sorokhaibam na fongdorakpada club asina konba mafam da leiriba khulasi ge leirak taret lomasida hana mamduna leirambagi khodong chadaba kaya mayok narambadu kokpangam lagane club members singna thuba matamda halogen light bulb singa se post khudingda pansinaba thorang loire haina paudum lake COVID-19 के appropriate behavior की मथांगदा मियाम द वकल तहनबगे awareness program अमा ngase Thobal Hauka Ibudau Sora Ren gi sanglena pangthokre district administration Thobal amasung Thobal municipal council ani na sinduna pangthokiba thoromaduda Thobal municipal council ki tongan tongan ba ward manga gi manung da leiba lup kaya gi mihut sing sarkya ke thoromaduda mass vaccination program matau karam na mai pangna pangthokadage haibagi mathangda su kupna khanane na ke Headquarter 22 Sector Assam Rifles amasung Inspector General of Assam Rifles is Kimideng Makhada ngase Noni Battalion Assam Rifles asenduna Noni District ke COB Tupulda Naha Singyoiba awareness program ama pangthokre Tharamaduda Tupul Youth Club ki Naha Tarani thoirom na sarukya ke Tharamaduda 12 soldiers kauba film amasu screening tauke awareness program adu ki manung chana Naha Sing aduda akoi bagi fibam ngak senduna thamba yauna lanmi da yauduna leiba ki damak thaudang lo nobo wafam kaya gi matang da khangan ke None district ke meyambu COVID-19 laina adagi ngakthoknaba ngasi district asigi manungchana Longmai Bazar da leiba community hall da consultative meeting pangthokre Thoramadu State Health Society District Health Society amade district administration isinbane Thoramadu da sarugyakiba Dr. T Manihar na hai None district da leiba meyam pumnama COVID lanthing nabada matik mayai leiba khulai pai batangai fade laichara asigi akanba safuna Yeraklabasu isana isabu ngakthoknaba aikhoi punna vaccine kapa mathau tai Tauramgi manungchana COVID appropriate behavior amadi vaccination ki maramda sarukya kiba khunja singbu khaltan ke Tauramaduda None gi DC Robert Singh Ketramayum CMO None Edwin Golmai Dr. Dineshwar amadi Dr. Jubli Wahengbam sarukya ke COVID-19 laichar asibu maithiba pinaba hodnariba health workers singna lauriba thodang sing ekoina taraina kaklopum thokte makoina thawai kubak da haptuna laichar asi maithiba pinaba honabada lauriba thodang sing ekoi khudimakna thagapam thoe ngasi ngasimak malem asida laichar asina miyoi kya gi punsi lohen kre miyoi kya na laichar asi ge saitheng pangtuna awaba kya mayoknare
लाइचर असिबु लांथेंगना बहोनाबदा मणिपुर की हेल्थ डिपार्टमेंट की हेल्थ वर्कर्स सिंगसु मांगजिल थाना अचौब थौदांग लौरे हेल्थ वर्कर्स सिंगना अनाब सिंगबु हकथेंगना लोइनादुना मियोइबगी पुंसी कन्ननबा थवाई खुबाकता हापतुना होनबिरी हाइबसे आइखोइ खुदिंगमकना निंगसिंगबा तंगाइ फदे मरगसिदा ताबदा थमोइदा नुंगाइतबा फावबा थौदोकमदा मागिने हाइबदा कना लाइजद्रबी मसागे चही 34 सुरबी हलमा कोविड पॉजिटिव ओइबा थेंगनबदगे कक्चिंग डिस्ट्रिक्ट के वैना कक्चिंग हायर सेकेंडरी स्कूल दा हांगलिबा कोविड केयर सेंटर असिगी डॉक्टर नर्स अमदि मल्टीटास्किंग स्टाफ सिंगना मयुमदगी लौखलगा लाइंग चथबदा नतना मियोइबगी मिनुंगसिगा लोइना सेवा तौबिरे चही 34 सुरबी हल अदु कक्चिंग डिस्ट्रिक्ट के हियांगलाम असेंबली कॉन्स्टिट्युएंसी के मनुंग चन लेबा वावगाई पोलस्टार मयादगिने मार्क थासिगी 13 सेंटर असिदा पुरखिबने अहल असिना अहानब लाकपदा महाक मसा मतोमता फंबा चाबा फावब ngamlamde हक्चांगी फिबम अदुकी मतिक सोकचिना मफम असिदा लाकी हरे अहल असिगी सेवा तौबिनबा मियोय अमता लाक्तबना सेंटर असिगी स्टाफ सिंगना सीएमओ कक्चिंग डॉक्टर टीएस राजेन की लमजिंग मखादा कक्चिंग हायर सेकेंडरी स्कूल के डॉक्टर स्टाफ नर्स अमदि मल्टीटास्किंग स्टाफ सिंगना मागी मथौदांगमकनी खन्ना अहल असिबु चाक इनबीबदगी हौरगा हिरम खुदिंगमक्ता सेवा तौबिदुना लायेंग चथबदगे हौजिकते महाकी हक्चांगी फिबम हानदगी यामना फगदले हाइना सेंटर असिगी माइकैदगी फोंदोरकले सेंटर असिगी इंचार्ज डॉक्टर मोरांगथेम अरुणा फोंदोकिबदा अहानबदा अहल असिगी ऑक्सीजन लेवल यामना नेमबदगी ऑक्सीजन हापतुना लायेंग लखे अदुबो हौजिकते ऑक्सीजन हापकिद्रे हौगत कांखत तौदुना फंबंगमले हाइके हौजिक फाउबगी ओइना अहल असिगी मरी मता सागैना तैनि हाइबा मियोय अमतना करिगुंबा मता हाइरकपा लैट्री हाइनसु डॉक्टर मोरांगथेम अरुणा मखा तारकले थौबाल डिस्ट्रिक्ट के हेरोक असेंबली कॉन्स्टिट्युएंसी की मनुंग चनलैबा मालोम खुल ngaside कोविड-19 दगी ngakthoknaba mipum tingna वैक्सीन कापथोक्लबा खुलमा हाइबदु ओइरे मालोम खुलना टोटल वैक्सीनेटेड विलेज ओइबा ngamlakpada हरावबा मदे अपेनबा फोंदोक्लदुना असेंबली कॉन्स्टिट्युएंसी असिगे मिहुद एमएलए डॉक्टर थोकचोम राधेश यामना माक मसागी थागी तोलबतगी खुलसिगे टास्क फोर्स ता रुपा लिसिंग तरागे सेल की मना पीदुना पुनिंग थगतक्रे हिरमसिगा मरी लेना एमएलए डॉक्टर थोकचोम राधेश यामना हाई हाइरो केसी की मनुंग दलाइबा मालोम खुलना कोविड-19 दगी ngakthoknaba mipum tingna hida kapthoklaba ahanba khuloiba ngambase miyamna chauba thodang lobadagine hairo केसी की मियाम असे लौमीना याम ओइबना मी अयाम्बा कुम्ममगी लौ थाबना हेना मायोन सिनबना हिदा कापथोकपदा खरम सिंगवाटपने हौजिकति लौगी थबक अयाम्बा लोइसिनरपका लोइनना हिदा कापथोकपगी चांगसु वांगले एमएलए न मखताना हाई कोविड-19 के अहुम सुबह वेब लागलगदे यामना साथीबा मखल अमा ओइगनी हाइना हिरम असिदा थिजिलिबा खंगहै सिंगना फोंदोकपा वाफम लेरे अहुम सुबह वेब असिदगी ngakthoknaba उपाय असि वैक्सीन कापथोकपा सितन ओइगने मरमदुना अखोइ पुमनमक वैक्सीन सोइदना कापसे लेबाग असिगे मियाम मुलेमना वैक्सीन काफलिबा प्राइम मिनिस्टर नरेंद्र मोदी बो अखोइना थागतफम थोए पनबा याबदी खुलसिदा लैबा हिदा काप यारबा चही 19 के मथकी मियोइ मसिंग असे चहुम गयांखै मरीने ngarang sagol sen numita thangnaba kuldage miyoy ahum yauna tangkak ahum lakta punna miyoy chahum ga yang teret vaccine kapthoktuna mepum tingna hida kapthoklaba khuloiba ngamkhibane mi akoi voter chahumga yankhai mari leiba yap yankhai yes yankhai mari leiba manungda yankhai teret ka pe akoi leijabde hena ka pe kadom ni chel leino khangdre haidi complete oina ka thokhreba aduna adugi aina ai tawbiman ai tawam thokbai thongne khanjara kanda han bagi oina diplen work se atai dei ai ken re leiba kun ma kun taruna moina suwaru om thokte complete oina oi gimne na mayam su tawgani but yanan ba pha thamuk tumadi sirege ya hudok sege haina कोविड-19 हंगी ngakthoknaba khongthangi saruka moina yai school voluntary organization YBO na sinduna Imphal West Guest Disease Jotin ge meeting makhada yai school da laiba Gopal Deva Mandapta mass vaccination program pangthokre thoramadu da miyoi chamri da vaccine kapthoknaba gi pandam thamli amade makhata na warhoba miyoi singsu kapthoklagani haire YBO ge joint secretary RK Ranju na hai hausi koiriba malem gi tamthiraba laichara sidage ngakthok ke hairabade vaccine kapthokpa sinatana atopa pambai leite maramaduna meyamna thoraktuna soidana vaccine kapthokpiyo YBO na laichara se he khaurakpadagi mateng pangduna lakli amade containment zone da laiba yumdagi mapan thokpa yadaba singsu chana thaknaba kaya mateng pangduna lakli hainasu makhata na pangkhigani haina phongdorokle
Maharaja Bodha Chandra College tamba Androgia Koibada Laiba Mahiroi Singh ngase COVID tagi ngathokna bahida kapthokre College asigi principal na DC Imphal East amadi CMO Imphal East ka kusamna duna Mahiroi Singh adu hida kapthokibane PIC Androda District Administration na sendona pangthokiba thoromaduda Mahiroi humfutara mangaromna hida kapthoki Oinam Assembly Constituency ki manung channa Ngaikong Kulen Taubul Koijuman gi tongan bakul singi containment zone da laiba imung chamaromda Sevahi Sangathan Ani Subagi Saruka Moina Lakatoriba VJP Rashtriya Kishan Morcha gi Secretary Kumukcham Jivona ngase maki maikai dege angam mateng oina lamda madugi club singa kusamnana koina chatuna chanana bapolam sing tengbangoni anthokre Jiribam District Ziri Municipal Council na Koliba Mafam Singda Solar Lamp Than Bahukre. Hiramasigi Matanga Deputy General Manager Jiribam Division ge Ngasepam Kiran Kumar na hai Jiribam ge miyam na amam athengda chathok chasin tawuda nungaina ba manereda da haisabadagi ahanba tangka kiwina solar lamp humfutana pirake hariba solar lamp singa se Jiribam ima kaithel mamang kalimai laisang foreigner check post police station treasury office JDO office Jiribam higher secondary school amade railway crossing ge mamang thangba saruk singda than bahobane khongthang asigi damak manereda bu thagalakle Chakpi Karong amadi Sajik Tampaki Mafam Singda DC Chandal amadi Khulgi Kulakpa Singh amadi Civil Society Organization Singapore laga ngase COVID-19 nagi ngaktum nova vaccine kapagi matangda interaction program amu pangthokre thoramadu loraba tungda SP yauna additional SP Singh COVID-19 vaccine gani suba dose kapthoke Paugi marthana tembe bring amatangalo minasi Extra Ed School Ghari Awang Laikai Online registration for class 11 2021-22 is now open. Visit school website www.extraedschool.in. Also, download admission bulletin and read carefully before filling up the form. The Men in Blue are back on Sony Sports Network. Indian skipper doesn't talk much. Miyam gi apunba warip amana LJP Lamsang Kendra Committee gi nauna thau pugada basing khankre committee gi president oina ba Thiam Nando Lamsang Kendra Women Front gi president na Nongthoma Memcha aduga Lamsang Kendra Youth Front gi president oina Thokchom David pu amatoina yanadno khanke nauna khalaba thaumi sing khundrakpam kanba maithai na taram nok pagaloina na Lamsang Kendra da hongba ma soidana puraklagani haina su phongdokre Judo Masanada Judo case title Fangkrabi Olympian Laikidrabi Laurim Bamningol Brajeswari Manipur gi Mingchat Puraklam Biasina Laikidrabagi Chahi Nipan Farak Beginning Sing Tharong Mari Lainana ngase Brajeswari gi apokpi apokpa made Salai Apunba Nupi Lamjing Lop Sanulal ga kusam naduna Mongba Hanba Masai Gonda Laiba Yong Singda Acha Thak Pizabaga Loinana Ahal Loiraba Mui Tara Mangada Acha Thak Amade Firol Sing Khudol Tamkre Khongthang asi Laikidrabi gi Yumda Tang Kunmathoida Haikal Laika Tamduna Laikidrabi gi Ningsing Tharam Pangthokraba matungda chatharapane Moirang Assembly Constituency ki manung chanba Naran Sena Ward number 7, 8, 9 amadi 10 da apun bagyoina Fobala Gram Panchayat ki Pradhan M Ranjit Singh na achauba thawai lauduna Moirang Police ki matenga loinana Ningthawkong PIC HWC amade NYDO Naran Sena COVID-19 Task Force apun bana sinduna paktakna na hida kapthokre Tharamadu da miyoi chamanga ga humfum doirom hida kapthoke Kurai Assembly Constituency ke MLA El Susindro ke meeting makhada Assembly Segment COVID Awareness and Enforcement Committee Kurai na CMO Imphal East ka khusam naduna vaccine kapa lakpada khudong chada mayok nariba ACS ki manungda laiba differently abled amade hawgar kangkhatpa ngamdraba singi yum da chatuna COVID-19 ki vaccine kapa hokre Yum da chatuna vaccine kapa ki thoramadu ngase Kurai chingambam laikai degi haudoktuna hawgar kangkhatpa ngamdraba amade differently abled oiraba laikai gi punami tara vaccine kapke Hiramasigi matangda wangang laduna Assembly Segment COVID Awareness and Enforcement Committee Kurai gi coordinator Amba Sanjenpam na hai ngasidagi hauduna chathariba khanaba vaccination program asi ACS gi mafum khuding makta chathagane vaccine kapal lakpada khudong chat mayok nariba kendra sigi manungda leiriba differently able oiraba madi hawgar kangkhat pangam draba miyoi khuding mak yum da laktuna vaccine kapagi khudong chaba sifangangane
Laikai Laikai ki club Asha worker amadi COVID task force singna Committee da isa isa gi laikai da vaccine ka pachat pada khudong cha da mayok na ba miyoi sing lai rabade committee da pau fawiro haike ngasi dagi hauduna koi krai kendri honorable MLA Sangam Susindro gi mi makhada kendra ski manung de laiba koi hagut kangkat ngamdraba disabled oirba sing handicap oirba sing musum abnormal oirba sing koi miyoi sing sigi yum changduna koi vaccination sathaba koi ngasi dagi haujare Lamlai Kenda COVID-19 Awareness and Enforcement Committee ki chairperson amadi Telau Chana Saijang Gram Panchayat member A Jamini Lamlai Kendra COVID-19 Awareness and Enforcement Committee ki member amadi Takel Chanjenbam Gram Panchayat ke pradhan M Ningthem amadi COVID-19 second wave fighting task force BJP Lamlai Mandal ki chairman KS Ibomcha ki meeting makhada Kangu Chingjin Khulen amadi Khunau gi COVID-19 task force na sinduna Kangu Chingjin community hall da COVID-19 yani rak suboina mass vaccination ki thoram pangthokre thoramadu da miyoi chamagani fumanga vaccine kapke Vaccine kapal lapas sing punin thogatuna pinana ba mask sanitizer amadi cell gi mating task force to PK Thayong Primary School da pangthokpa hum suboina pangthokpa vaccine kapagi thoram A Jamini amadi ki hais ibom chana yengsin bagaloina kolgi task force da sanitizer amadi cell gi mating pangke kolasida vaccine kapa yaba miyoi chada mautra hari Maklang Gram Panchayat ki makhada laiba Asham de Pasoi Police Station ki makhada laiba Sangaithel Police Outpost ka Sangaithel Youth Sporting Club ka kusam naduna ngase Sangaithel apun bagi waina Sangaithel Community Hall da vaccination program mo pangthokre vaccine kap na bagi damak miyoi chamri ka yankhai register tawbuda miyoi chahum ga kunthra nipan hida kapthoke DSO Noni Dr. Thaimai ki liching makhada ngase Noni Longmai Bazar da laiba yum da changduna COVID-19 test tokthokre tharamadu da miyoi chahum ga mari futaruk test tawbada miyoi taruk positive oiram bathing ke laichara sedagi ngakthok naba amadi laksen naba hona bagi sar kamoina yum da chatuna test tawbagi thabaga sei chathaki bani hairi Taubal District Hairo case ki manung chana laiba Lairong Thel Pitrada ngase yum da changduna paktak nana COVID-19 test tawbada Puna miyoi chani ga kunmari ki manungda miyoi chama ga kunmapan positive oiram bathengna kre oirakle ba fiba masada deputy commissioner Taubal Rangnangmai Rang Peterna Lairong Thel Pitra kun pumbada ngasidagi kunasida mi changba masung thokpada thingba thamkre Amaromda district asigi wangkem esigi manung chana laiba Taubal khunungda yum da changduna test tawbada puna miyoi chama ga yankhai manga test tawbada miyoi nipan positive oiram bathengna kre Headquarters 21 Subal Sector Amadi Inspector General Assam Rifles is meeting makhada ngarang ayuk pung nipan ga minute 10 tabu matamda Jeribam ge kadam talada laiba Assam Rifles Battalion na akaknaba paw ma fangbadage Jeribam ga thangnana laiba Assam ge Jerigad Kasar district ke Namdailong Thulda Operation Chathabada Asian ke ge SSSGT Taulat Paw Chahi Kuntra Apokpa Hurang Dinang Laifam Tamenglong District ki Tausem Subdivision degi miyoi anisi fare haire Assam Rifles thadorokpa cherol amada farba miyoi asidagi .22 mm gi pistol amade kapa yariba nomai maru manga ga konan fagale tungda Jirigad Police Station da makhataba ain ge thabak lokhatnaba sinakre haire Maharashtra ki Raigad district ta landslide thokpadage yamdrabada miyoi kuntra taruk lekidre state asida haukiba numit nini gi mamangdagi akan mamongda nong tabadage samudra khongba nakna leiba mafam singda leiba lambi amadi train gi lambi sing ising na thumjin krabane Mahatasal gi manung channa tongan mafamda ngarang thokpa landslide sing aduda punamiyoi kuntra taruk adu lekidabani haide Makatana laikidaba mi gi masing asi hengalakpa yabage thazaba chauna leini haina police tegi fangba pawmana haire thawdogadu da yamdrabada miyoi 15 romdi kanmangam kre dumakpo miyoi kuntra dagi kuntra manga fawbade akaya toi singi marakta chaptuna leramgani haina thajanari haina official sing haire Home Minister Amit Shah na Maharashtra gi Chief Minister Uddhav Thackeray da telephone ki kuthangda center gi maigai dege ichawasi da pangba yaba mateng pangani haikre Heramasigi matang da Prime Minister Narendra Modi na Twitter da tweet tawraduna awaba fongdokre Lem na mahima sing tamhangani haiduna mama mapa sing temlaga pukiba Assam gi angang ni funithoi sekem dagi ngasi kanba ngamhore haina Chief Minister Himanta Biswa Sarma na fongdokre angang sing adu gi mama mapa sing adu Indo Bhutan gi lona bangam khaida leibane
ꯃꯈꯣꯏꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯜꯂꯝꯃꯤ ꯍꯥꯏꯅ ꯁꯔꯃꯅꯥ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯪ ꯄꯥꯍꯪꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤ ꯑꯁꯤꯗ ꯑꯁꯥꯝꯗꯒꯤ ꯑꯉꯥꯡ 30 ꯑꯥꯏꯟ ꯀꯥꯏꯅ ꯄꯨꯊꯣꯛꯈ꯭रे ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔꯗꯤ ꯗꯨꯕꯥꯏꯗ ꯊꯥꯈ꯭रे ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯕꯣꯗꯣꯂꯦꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯀꯣꯛ ꯄ꯭ꯔꯃꯣꯗ ꯕꯣꯗꯣ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯦꯜ ꯗꯤꯖꯤꯄꯤ ꯑꯦꯜ.ꯑꯥꯔ. ꯕꯤꯁꯅꯣꯏꯒꯤ ꯂꯝꯁꯤꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯃꯗ ꯀꯟꯈꯤꯕꯅꯤ ꯁꯤꯛꯀꯤꯝ ꯄꯨꯂꯤꯁꯇꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤ ꯋꯦꯁ ꯕꯦꯡꯒꯜ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯀꯦꯔꯂꯥꯗ ꯇꯧꯕꯒꯨꯝꯅ ꯑꯁꯥꯝꯗꯁꯨ ꯌꯨꯝꯗ ꯊꯤꯟꯗꯨꯅ ꯌꯨ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯔꯗꯔ ꯇꯧꯔꯒ ꯌꯨꯝꯗ ꯌꯨ ꯊꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯗ ꯈꯛꯇꯃꯛ ꯆꯠꯅꯈꯤꯒꯅꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯒꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯊꯣꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯃꯗ꯭ꯔꯥꯁ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯃꯤ ꯌꯥꯝꯅ ꯇꯤꯟꯗꯅꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅꯕ ꯍꯛꯊꯦꯡꯅꯅ ꯌꯨ ꯌꯣꯟꯕꯗ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯝꯗ ꯊꯤꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯗꯨꯒꯤ ꯃꯇꯨꯡ इन्नने हाइरे ऑनलाइन सेल असिदा इंडियन मेड फॉरेन लिकर बियर गुवाहाटी म्युनिसिपल एरियादा चोइना योंदबा दुकान सिंगी कंट्री स्पिरिट सिंग असि हाइरिबा नोबा कांगलोन असिगी मनुंग चनगने वेस्ट बेंगल ओडिशा छत्तीसगढ़ दिल्ली कर्नाटका केरला अमदि पंजाब तदि ऑनलाइन की खुथांगदा युमदा यू थिनबगी थबक हानन हौख्रबने हौजिक लैरिबा लाइचर असिगी मतुंगिना ऑनलाइन दा यू योंबगी अयाबा सिपिबने मसिना यू थकपसु हंथहनगनी हाइना एक्साइज डिपार्टमेंट की वारोल अदुन हाइरे ऑनलाइन दा यू लैबा सी ऐप अमा डाउनलोड तौरगा मदुगी खुथांगदा योनगदबने चोइना यू योंदबा यू योनबगी लाइसेंस पाइबसिंगना हाइरिबा ऐप असे डाउनलोड लौरगा योनबा यागने तौबतबु यू थिंगदौरिबा एजेंट अदुना वैलिड लाइसेंस मखोइगी दुकान लाइफम मिंग फोन नंबर फोटो अमदि अतै तंगाई फदबा मचाकसिंग पिखटकदबने यू थिनगदौरिबा मियोय अदु चही 12 दगी ताबा यादे यू योनबा दुकान अमना यू थिननबा मियोय 10 फावा सिजिनबा यागने यू लौगदौरिबा मियोय सिंग अदुना ऑनलाइन पोर्टल दा मखोइगे कुप्पा मरोल सिंग चही अमसुंग लाइफम ताकपा चेरोल सिंग रजिस्टर तौगदबने ngasi haugadoriba kontranithoi suba Tokyo Olympics lesing ani kunda Manipur gi oina sanroi mangana sarugyari basida maipak poira sunu haina Netaji Memorial Club Khurai Kongpal Thobandona ya proposal pirakle ngasi club asigi Secretary General Konsam Umes na khuyek bidun thadrokpa cherolamada Japan gi Tokyo da pangthokadoriba Olympic Games asida India gi contingent da Manipur gi oina masak nairaba sanroi mangana sarugyari base lamdamasigi miyam gi chauthok chaningai ne हाइबा गेम असिदा लेबाक असिगे ओइदा माइ पाक्तुना गोल्ड मेडल प्रोपोयर सनु हाइना चेरोल सिनेमा खातारी कोविड-19 अमरा मोइदुना चही अमा यैथोक्लुरबा मतुंग मालेमगी ख्वाइदगी सानबगी कुमहै 39 रक्सुबा टोक्यो ओलंपिक लेसिंगनी कुन ngasiदगी हौरगने गेम्स असि हौदोकपगी थौरम इंडिया गी मतमदा ngasi नोंगथिल पुंग मरी मखाई ताबा मतमदा जापान गी कोनुंग टोक्यो दा नौना साखिबा नेशनल स्टेडियम दा पांगथोकने United by Emotion haiba theme da pangthokliba mega quadrennial event ase hogdokpaki thoramda Mahausagam Stadium da miyamna chona tinkiba du handaki oina COVID laichat maram oiduna games asibu selilang liba official sanaroi ma de reporter sing yauna supnatagi miyoi chamapan ga yankai rom tamakna sarukya gadore masigi mathakta archery judo badminton weightlifting tennis shooting amadi hockey masana gi sanaroi singde makoi gi event sing ngasi amadi hayeng leiba maramna hogdokpaki thoramda sarukya ba fangloidore ngasi haudopa namita archery shooting rowing amade equestrian events sing sanaba hogane ngasi degi hauraga mathang thagi nipan fawba chathagada Tokyo Olympic asida malem gi leibak chani ga manga degi athlete lising taramathoi chahum ga kunmari romna masana kuntra humdoi gi event chahum ga kuntra mapanda athoi hen tanagadore India gi wena games asida punna sanroi cham ga kuntaretna sarukyare masida Manipur gi sanroi manga yaure India की हॉकी टीम की कैप्टन मनप्रीत सिंह ना ओलंपिक हौदोकपगी थरमदा फ्लैग बेयरर ओइना सरुक्यागने इंडिया के अहानबा ओइरिबा तानुना बेलारस के बेलेरिया बो माइथिबा पिदुना कैडेट वर्ल्ड चैंपियनशिप टाइटल लौख्रे ngarang pangthokiba mefam hongba yadaba kg yankai ge कैडेट वर्ल्ड रेसलिंग चैंपियनशिप इंडिया के रेसलर तानुना पॉइंट अमा तमांग हंदना टाइटल लौबंगम के मैच अदु ngam से तानुगी दी अहुमलक सुबा माइ पाकपने हक्चांग
Lausin aduna laikibana wrestler ani du point loba ngamnadana laike adubo tanuna oiromdagi attack tawnaba pambai ma fangke event asida title loba se tanuna humsuba India machane KG Nefune Pani Kanglupta Aman Gulia Aduga KG Marifugi Kanglupta Sagar Janglansu men's freestyle competition da hanboina team champion wina ngamke championship aduda Indiana point jamagane futeret fangduna ahanbo oiduna sakti leiraba USA amasung Russia bu namthaduna champion oike USA na point jamagane fu humdoi fangduna anisuba aduga Russia na point jamagane fu fangduna ahum suba take ngasino minang komal na KG yang kaitaru ke kanglupta final sanagane semi final damhag na Belarus ke Sevatla Ketanabo technical superior oi haiduna maitiba piram ke final da Azerbaijan ge Ruzanaga lamba tongnagane KG humfu mathoi ke kanglupta Nikita aduga KG humfu mapan ke kanglupta Harshita di semi final da maiti hore adumainamak bronze medal ge sanaroini loisilakada maroiba pawamu khanna pizare MU के Department of History Puriba Professor and Lokendrabu MU Act Lisingani Mangagi Makada Chahi Mangagi Oina VC Oina Thabak Punanaba Ministry of Education Hapkre Hayang Meghalaya ke Konung Silongda nominee ke Kongchota Union Home Minister Amit Shah Laktuna Awang Nongpok State Singi Chief Minister DGP amasung Chief Secretary Singyapun Mamifam Pangtuk Lagani Amade Haukiba pung kunmari ke manungda Manipur ge oina punna mioi lising amaga chamre yangkhai ni thoi COVID-19 positive oi bathina ke mioi tara mangana laina asina maram oraga laikidre Ngasige wenadi matang sa Manipuri Paulo Shinjare Paumi ing tabiri ba myam puno po asa priyana mo kana kharamjare Kanglup kaya gi itin fami Kena balai traba hakchangi thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel Ay, Biamal Kaidore na saan ngay tabra? Ay, kasi daw dida. Hayo ni kayo ragi ba? Ay, ko na sungan ba natin pang ita na? Hayo. Tada, kumsi su ay gilaw pam do tin tahaw re. Ano kiyoy de? Mamani do su ay ko na sayo hay ba Rolex hidak to say na mabadi kasi to ra mo daw ni Bima. Ay, Bima, ay ko giti ne. Madugi hidak to say badagi tinda badi lare na pokpok siya yam pagarap sa ni. Sige hidak sige kana ba si makal yam na yami ne. Pau gilay bak lay hong da pau mangan bangam batin kup may mabasu yaw ni bani. Ha, madagi pabatin wa mabasu lay ni bani. Pau lingkar ba matung natraga pampel gi matung bitra ngada gina kun mga paway banung da masi hidak se say hong dorim ni. Ato di tada, manakon silaga mayon chikpi utong tin gay do loy na paradro. Baduga do loy para daw ni Bima. Masigi hidak sige magic ni magic. Sige tinidak sige tinsin batunatana mapambi besu masa pokok handana potok hengkan bangam bay hidak ni. Rolex hay ba? Mayon sikpi mana konsin bi utong tin ngaroy kabi marek angang bi waikup man bitin ingel lai subi using samanam nambi amadi mahi supana sing batin sing dagi ngaktok pada kwai dagi farba amadi India gi lomi pop namuna pam nariba Rolex har natraga lengoy kharga yansinar ge hekta saibi yarba Rolex aku pemarol kita magthaujal ekro Manipur sagorban maino lerag Impal West lengsin biro natraga atomgi manang nakpatilhar hidak dikan singda irai lain pangbigani Lomi singi apamadi puthok marang kaina puthok pahai basini adubu